Nephilim haiba natragana genetic apocalypse natragana app genetic akwai science and technology na miyo bagi jin loktoka semdolakpa work pa yaba mi nataba mi oina mi nataba aduga hojo je akwai mi oina leriba akwai asigi khenaba ni sigi matang yeng sai bani. Good morning friends, amukka na akwai mayambu taramna okchari akwai Luchingba gi paring naina akwai nauna semjaba sigi paring naina semjaba video ni ngasi namjariba sina anishuba paring Luchingba gi paring anishuba ni mamangda akwai hana namkiba paring aduda akwai na Noah gi matamda leramba akwai miga laiga lounaraga polakpa charon suron sing Nephilim Maitelon Bible da hingchaba aduga nga hojik matamgi loan da hairagana akwai genes o natragana hybrid haibna chingba na chingba maming piraga leiba ngasai Nephilim haiba mi su nataba miga laiga lona leinaraga pokpa Noagi matamda leramba adugi matang na akwai mamang serial da nainaki aduga ngasai hairiba Nephilim miga laina lona leinaraga polakpa charon suron sing Nephilim adugumban makhalama miga laiga lona nataba science and technology na akwai hybrid ase semaga akwai aroiba matamda tayong pana siguro silakpa matamda akwai epigenic or genetic apocalypse haiduna shigumba akwai mioiba akwai mi haiba mi asigi jinna sibu lokthoga semdok sanjin toraga nasa akwai mi nataba mi asibu modified toktoga semakpa yaba leire haiba sigi matangda mamangi serial da akwai nenaki da mamangi serial da akwai da nenaki basi Noagi ising izau thokiba du akwai tayong pana si phatabana pik thalakdana ishorna masibu pendadana tumna mangan khibani haibagi akoina angang oiringai dagi sigi wari che akoina tarai adu akoina mamangi serial da akoina khangba ngamkhiba dudi matam duda leramiba phataba haibasi akoi taibang mi ama oina taibang mi ayon aran tauba aran ba tauba akwai icham chamba akwai mahosagi phattaba si gi maramna natte adu maduda sembiba mapuna semakpa khusem adu nattaba akwai atoppa taibong male masida laiga miga longna lenaraga polokhiba sembiba mapugi khusemda yorokidaba adugumba miron adugumba Nephilim haiba kangrup hingsaba mayam adu laktana taibong male masi matang pik thana sandolaktuna shuba phattaba myam lerambadagi madu sembiba mapuna Noagi matamda ising ajau tholaga mangkhibani habada koi mamangi serial da ubo pangi aduga akoi ngasi akoina nainagadaba sidi hojiki Nephilim miga laiga longna lenaraga polakpa charon suron sing Nephilim mi nataba yamna chawba hingchaba genes hybrid hariba makhal asiga aduga hojik science and technology na nasagi CRISPR Cas9 hariba magi khulai adu sijinaraga akoi ngasi akoi mioiba akoi yoriba akoi jin nasi asibu lokthok loksin tawraga akoi Nephilim gumba ama warikpa yabagi hojik yamna science and technology gi mateng masi warikpa yare haibagi akoi na hojik mayamna ngangba tari adu ngasai hariba Nephilim adu ngasai hybrid or genetic apocalypse or natragana F genetic hariba sigi jiba makhalasi asiga akoi taibang mi asiga chap manabra manadabra haibagi matang da akoi ngasigi serial sida tentam na akoi yengminasi ana masida akoi yengba yanana ba akoi Bible gi wahi asidagi khitang yeningi namaro ina akoi gi Matthew na iba gospel asigi pandu kunga mari asida asai aroiba matamgi matangda Bible da hoki Matthew kunga mari sida yamna mayak seme yawi aduna masida hojik
ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯈꯪꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅꯏꯗꯨꯅ ꯂꯩ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 13 ꯋꯥꯍꯩ 30-ꯇꯔꯨꯛꯇꯒꯤ ꯃꯈꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯔꯛꯄꯗ ꯊꯦꯡꯅꯩ ꯀꯔꯤꯒꯨꯝꯕꯁꯨ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯄꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ ꯅꯣꯡꯃꯗꯣꯟꯗ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯅꯁꯨ ꯃꯆꯥꯅꯤꯄꯥꯅꯁꯨ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕꯁꯨ ꯃꯄꯥ ꯈꯛꯇꯅ ꯈꯪꯏ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯈꯤꯕꯒꯨꯝ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥꯅ ꯂꯥꯛꯄꯁꯨ ꯑꯗꯨꯒ ꯃꯥꯟꯅꯒꯅꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯃꯥꯡ ꯅꯨꯃꯤꯠꯁꯤꯡꯗ ꯅꯣꯋꯥꯅ ꯍꯤꯖꯥꯎ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯤꯁꯤꯡꯅ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯂꯨꯍꯣꯡꯗꯨꯅ ꯑꯃꯁꯨꯡ ꯂꯨꯍꯣꯡꯕꯗ ꯄꯤꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯄꯥꯒꯤ ꯂꯥꯛꯄꯗ ꯑꯗꯨꯒꯨꯝꯅ ꯊꯣꯛꯀꯅꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯗ ꯁꯟ ꯑꯣꯐ ꯒꯣꯗ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯅꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯟꯈꯤꯕꯁꯤ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯒꯤ ꯑꯌꯣꯟ ꯑꯔꯥꯟ ꯇꯧꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯦꯐ꯭ꯂꯤꯝ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯌꯣꯟ ꯑꯔꯥꯟ ꯐꯠꯇꯕ ꯍꯥꯟꯅ ꯁꯨꯅꯕ ꯅꯆꯤꯡꯕ ꯃꯈꯩꯁꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯟ ꯅꯐ꯭ꯂꯤꯝ ꯍꯤꯡꯁꯥꯕ ꯑꯁꯤ ꯂꯥꯛꯑꯒ ꯃꯊꯪ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯈꯣꯏꯅ ꯁꯟꯗꯣꯛꯑꯒ ꯄꯥꯜꯂꯛꯈꯤꯕꯗꯨ ꯃꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯕꯗ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯗꯕꯅꯤꯅ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯣꯡꯗꯣꯛꯑꯒ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯑꯒ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯔꯤꯁꯔꯁ ꯃꯈꯩꯅ ꯊꯦꯡꯅꯕꯗ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯅꯐ꯭ꯂꯤꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯗ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯒꯤ ꯐ꯭ꯔꯥꯟꯁ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯏꯖꯤꯞꯁꯤꯌꯟ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯦꯐ꯭ꯂꯤꯝ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯖꯤꯟꯕ ꯃꯁꯤ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯅꯦꯐ꯭ꯂꯤꯝ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯖꯔꯕꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟꯁꯤꯡꯒꯤ ꯃꯔꯛꯇ ꯆꯔꯆꯁꯤꯡꯅ ꯃꯁꯤ ꯀꯌꯥ ꯀꯟꯅ ꯉꯥꯡꯅꯔꯝꯗꯦ ꯍꯟꯗꯛ ꯊꯥ ꯑꯃ ꯑꯅꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯦꯐ꯭ꯂꯤꯝ ꯆꯍꯤ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯅꯦꯐ꯭ꯂꯤꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯅꯠꯇꯕ ꯃꯈꯜ ꯑꯃꯒꯤ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯃꯁꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯝꯅ ꯏꯕ ꯉꯥꯡꯕ ꯑꯣꯟꯂꯥꯏꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕꯒꯨꯝꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯉꯁꯥꯏ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯝꯅ ꯃꯊꯧ ꯑꯣꯏ ꯃꯤꯑꯣꯏꯕꯒꯤ ꯖꯤꯟ ꯂꯧꯊꯣꯛꯑꯒ ꯁꯦꯝꯗꯣꯛꯂꯛꯄ ꯑꯣꯏꯔꯛꯄ ꯌꯥꯕ ꯃꯤ ꯅꯠꯇꯕ ꯃꯤ ꯑꯣꯏꯅ ꯃꯤ ꯅꯠꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯑꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯧꯊꯣꯛꯑꯝꯕ ꯃꯩꯆꯧꯁꯤꯅ ꯂꯧꯊꯣꯛꯑꯝꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕ ꯂꯧꯊꯣꯛꯑꯝꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 3 ꯃꯍꯩꯔꯣꯟ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯃꯕ ꯃꯇꯨꯡ ꯉꯁꯥꯏ ꯑꯗꯝ ꯑꯦꯟ ꯏꯞꯅ ꯁꯩꯇꯥꯟꯒꯤ ꯍꯥꯏꯕ ꯏꯟꯗꯕꯗꯨ ꯑꯊꯦꯝꯕꯗ ꯇꯥꯗꯨꯅ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯨꯄꯤꯗꯨꯗ ꯑꯃꯁꯨꯡ ꯂꯤꯟꯗ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯂꯧꯊꯣꯛꯑꯝꯕ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯌꯥ ꯀꯟꯅ ꯉꯥꯡꯅꯗꯦ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯈꯤꯇꯪ ꯄꯟꯅꯤꯡꯉꯤ ꯄꯟꯗꯨ ꯑꯍꯨꯝꯒꯤ ꯄꯗ 13ꯗꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧꯅ ꯂꯤꯟꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯔꯝꯗꯒꯤ ꯅꯍꯥꯛ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯁꯥꯁꯤꯡ ꯐꯥꯎꯕ ꯅꯍꯥꯛꯀ ꯆꯠꯀꯅꯤ ꯅꯄꯨꯛꯅ ꯁꯤꯠꯇꯨꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯒꯅꯤ ꯆꯥꯗꯨꯅ ꯎꯐꯨꯟ ꯅꯄꯨꯟꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯉꯁꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯔꯛꯇ ꯇꯤꯡꯈꯪ ꯊꯝꯂꯝꯂꯒꯦ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯁꯣꯔꯅ ꯄꯤꯈꯤꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯕ ꯌꯥꯏ
hai masida hairisi nupi amadi nahaki narakta yeknaba tingkhang ama thamlage nahaki amadi mahaki saronda langsing leihogani mahana nahaki nakokta nuhetkani aduga mahaki saron singduna nahangna makkuningda chikpa oishnu ananga sai sida akogi the seed between the woman and then the seed of the serpent devil ani dugi marak tu da nakoi ani gi marak ta enmity ko yekna ba asi leiragani aduga nupi asigi magi saron churon magi maru saron churon aduna nangi nakok nohetkani aduga nangna makogi kuning da chikkani haibagi asigi sembiba puna ihana na lauthom baduni aduna tayongpan mi hek ayonaran da takiba matungda ekoi devils hetan asina sembiba mapuna silakpa shamamba masi mana tonganna thaidoga nattaba amada sumana sinbasi satan mana hek akoi swararenda lerami hai nongodon thakta lerami hai sembiba mapugi manai amoina adu mangonda napal lakiba matamdagi mapu tabang male mase intharaga ma asi lekhibani hai adudagi nasai phattaba nasagi sigi swargadut lai masa singsina miga longna lenaraga ngasai Nephilim myam polakibani hai adu ngasai koi bible ek mahurun jagi ne sum yang pasida sembiba mapuna silak pa hairamba tamba torokhiba makaisa asigi mayokta koi phattaba lai satan haisna mana sum silli adu ngasai koi mioi bai koi su ayona ran tawdringi mamang dadi ayona ran tadri mamang dadi ekoi sembiba mapugi chumba adu khangna lerami adu ekoi ayona ran hek taraba ayon aran chelaba mi haibadu oraba matungdadi ekoi asi athemba taduna ekoi da pain balaitaba ekoi da leriba sida penthokpa hitaba henna pamba henna hainingba hena phobo hainingba sigi kalakpa mihoba silai aduna ngasai Nephilim haiba makhoi asiga akoi noagi matamda leramba mi phattaba mi ayon aran chenba pap chenba ko sinner pap chelaba ayon aran chelaba mioiba haiba mioiba siga nasai matamduda miga laiga lonaraga leramba Nephilim haiba anisigi manungda khenaba kari lege sinida taibang mi aikhoina sembiba mapu khangdrabasu aikoi sembiba mapu dagi lapna sembiba mapu khangdana thajadana lapna aikoina chatlaga lerabasu nongmadi sembiba mapu gi minungsi thaujal phangduna aikoi aran khubam phangpa yabagi khudong chaba adu aikoi da lei akoi sembiba mapu masa khangdaba tarabasu sembiba mapugi mayokta ekoi ayonaran tawduna leirabasu ekoi sidi fawba tayongpana sida ekoi punsi haibasi hingliba makhai ekoi sembiba mapugi minungsi hek phanglaba Jisu Kristagi thawjan hek phanglaba thawai asengbana ekoi da hek angbiraba adode ekoi asi sembiba mapu khangba ngambagi sembiba mapubu loksinba ngambagi sembiba mapugi haiba inba ngambagi pangal ladu sembiba mapugi minungsi sembiba mapugi thawjana akoida phangba ngami adu ngasai miga laiga longnaraga polakpa minataba hinchaba Nephilim hybrid hariba makoidadi hauji ngasai hariba aran khubam phangbagi khudongchaba sembiba mapugi thawjan sembiba mapugi chanbiba kokpiba sembiba mapu loksinba ngambagi pangan adu makoida yauribra yaudabra hana kena hamu matamda makoi yaude makoidi sembiba mapugi thawjan phangba ngamaroidraba sembiba mapu masak khangba ngamaroidraba
ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯑꯕ ꯄꯣꯛꯑꯕ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯨꯠꯇ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯄꯒꯗꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯅꯦꯐ꯭ꯂꯤꯝꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯌꯣꯟ ꯑꯔꯥꯟ ꯆꯦꯟꯕ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯅꯦꯐ꯭ꯂꯤꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕ ꯃꯤꯒ ꯂꯥꯏꯒ ꯂꯧꯅ ꯂꯩꯅꯔꯒ ꯄꯣꯛꯄ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯃꯕ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯒꯤ ꯑꯁꯤꯗ ꯈꯦꯠꯅꯕ ꯂꯩ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯉꯝꯃꯤꯉꯤꯅꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯤꯅꯨꯡꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯟ ꯐꯪꯖꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯥꯛꯇꯨꯅ ꯋꯥ ꯉꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯤ ꯀꯅꯥꯃꯠꯇꯗ ꯃꯥꯒꯤ ꯅꯝꯐꯨꯗ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯒꯗꯕꯅꯤ ꯊꯥꯖꯗ꯭ꯔꯗꯤ ꯍꯥꯏꯅ ꯇꯧꯗꯦ ꯐ꯭ꯔꯤꯗꯝ ꯐ꯭ꯔꯤ ꯋꯤꯜ ꯑꯁꯤ ꯑꯩꯈꯣই ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤ ꯑꯗꯨꯕꯨ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯦꯝꯕꯤꯕ ꯃꯄꯨ ꯀꯅꯥꯅꯣ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯥꯏ ꯀꯦꯁꯄꯔ ꯀꯦꯁ 9 2012ꯗꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯅꯧꯅ ꯄꯨꯊꯣꯛꯈꯤꯕ 2012ꯗ ꯄꯨꯊꯣꯛꯈꯤꯕ CRISPR ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏ DNA ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ DNA ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯃꯅꯥ ꯃꯁꯤꯡꯗ ꯌꯥꯎꯔꯤꯕ DNA ꯑꯁꯤꯕꯨ editing ꯇꯧꯕ ꯉꯝꯕ ꯍꯣꯡꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯉꯝꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯉꯝꯕ ꯁꯥꯏꯟꯁꯅ ꯄꯨꯊꯣꯛꯄ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯥꯏ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃ ꯍꯧꯖꯤꯛ CRISPR Cas9 ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯈꯩ ꯑꯁꯤꯁꯨ ꯃꯥꯏ DNA खरा लौथोगा अतोप देने हपचिलगा पांबीदसु हाइब्रिड यामना चावबा मही मरों हेना थोनबा नत्रगना पांबी अदुदा अखोई लैना चेंगनबा देने सिंगसि लौथोगा लैना दिना संगदबा मना मसिंग ओहेनबा ngambagi पांबी अदु कि CRISPR न सेमा ngami सा संसिंदसु असिगुमना तोबु ngami संगोम हेना थोंगननबा अदगी अखोई सा मसा फरबा सा सन सेंबे यानबा कि CRISPR सिना सिजिनै अदु हौजे हौजिकसे अखोई CRISPR असिगी मतेंना अखोई मियोइबा ताइबंग मी असिसु हौजिक ओंथोकपा हौरे हाइबसि अखोई सिनेमा फिल्म दा मयाम उरिबदु मदुगी पांदमनी अदुगा अखोई मरोइना अखोई लानमी सुपर सोल्जर्स लानमी यामना कनबा लामी सिंग सेंबदा मसिगी पांबैसि सिजिनै हाइ अइना ममांगदा थमकिबा नसागी मोइगी DNA सि लौथोगा अतोपा सा नत्रगा योंग चिंपांजी गी DNA सि हपचिलगा नसाई यामना कन्ना चेनबा ngamba adagi even mokogi manungri yawriba kogi intestine makaisi lौथोगा सागी intestine hapchilaga ore ngasai sifai aduna lanmi aduna ngasai mana masing char hingba yana mogi sumba onthokpa leire habje koina mamangda thengnai koina tabu ubu yamna phangi or ngasai scientist na mu haibada ekoi mioi bada yawriba jinchi DNA si asi chada 1% lौथोबा chada ama लौथोगा अतोपा जिन अतोपा कोई DNA हपचिन मतमदा genetic हपचिन मतमदा अखोई सि मी ओइरोय हाय only 1% लौथोपदा मी ओइरोय हाय अना सि नसाय कोई मी ओइबगी प्रॉब्लम सि अखोई जे पेन बनाइदा बनेबा अइना 1% लौथोगा अतोपा सादगी खंगदे नत्रगा केमिकल ना अगे अतोपा DNA सि ओरगा एसि हाना मौसागी लेरंबा मी नागनबा हक्चांग सोनबा हौजिकति नाद्रबा इवन लैना पाक संद्रबा अदगी अवाबा फाउद्रबा सैना फाउद्रबा असे हेन सुम पामक्तना 5% 10% गा सुम यामना लोखला दे अखोइसे मी हैबा ताइबो मी हैबा मी अदको ओइरबा और नसाइगी अखोइगी नेफिलिम गा अखोइ मी गा खेनबदु ऐ मवांग थमजरे अना हौजिकसु ऐना थमजनिंगी बसी नसाइ साइंस एंड टेक्नोलॉजी ना हौजिक पुथोलकपा याबा अखोइ मियोइबदा ओइरकपा याबा मसी इंजेक्शन अमा कापगा ओइबा यारे हाइरे अदगी इंजेक्शन कापतना अखोइ स्प्रे अखोइ लौदा अखोइ तिनिरा कापा मतमदा अखोइ लौ मना मसिंगसी कलर मचु ओलहनबा याबा स्प्रे फावबा लेरे हाइदना हौजिक साइंस ना पुथोइको अना हौजिक नसागी CRISPR ना पुथोकपा नसागी अखोइगी genetically injection vaccine असे अखोइ
ꯀꯥꯞꯄꯒ ꯑꯩꯈꯣꯏ ꯃꯤ ꯑꯁꯤꯒꯤ ꯖꯤꯟ ꯑꯁꯤ ꯂꯧꯊꯣꯛꯑꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯍꯥꯏꯕ꯭ꯔꯤꯠ ꯖꯦꯅꯦꯇꯤꯛꯀꯤ ꯖꯤꯟ ꯑꯩꯈꯣꯏ ꯀꯥꯞꯄ ꯑꯣꯜꯍꯟꯕ ꯌꯥꯔꯦ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯥꯞꯄ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯔꯦ ꯃꯥꯒꯤ ꯁ꯭ꯄ꯭ꯔꯦ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏ ꯁꯠ ꯀꯥꯞꯄꯗ ꯑꯩꯈꯣꯏ ꯑꯁꯤ ꯑꯣꯟꯒꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯥꯏ ꯍꯧꯖꯤꯛꯀꯤ ꯏꯟꯖꯦꯛꯁꯟꯁꯤ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯁ꯭ꯄ꯭ꯔꯦꯁꯤ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯌꯥꯎꯔꯝꯃꯤꯕ ꯖꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯑꯗꯨ ꯍꯟꯖꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯋꯥꯟꯁ ꯑꯣꯟꯈ꯭ꯔꯕꯗꯨ ꯑꯗꯨꯝ ꯃꯗꯨꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 14ꯒꯤ 53-9 ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯗꯣ ꯍꯥꯏꯗꯤ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕꯒꯨꯝꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯑꯩꯈꯣই ꯃꯥꯂꯦꯝꯗ ꯁꯨꯃꯥꯏꯅ ꯃꯤꯄꯥꯏꯅꯕ ꯐꯥꯎꯔꯦ ꯍꯥꯏ ꯃꯔꯝ ꯃꯗꯨꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯈꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯂꯣꯏꯅ ꯃꯣꯗꯤꯐꯥꯏ ꯇꯧꯔꯒ ꯄꯥꯝꯕꯤ ꯃꯅꯥ ꯃꯁꯤꯡ ꯃꯣꯗꯤꯐꯥꯏ ꯂꯣꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯁꯥ ꯁꯟꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯤ ꯑꯁꯤꯁꯨ ꯉꯁꯥꯏ ꯃꯣꯗꯤꯐꯥꯏꯠ ꯇꯧꯈꯤꯗꯅ ꯃꯍꯧꯁꯥꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯃꯝꯕ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ ꯀꯣ ꯇꯥꯏꯕꯪ ꯃꯤ ꯌꯥꯎꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯂꯩꯔꯝꯃꯤꯁꯨ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯑꯣꯏꯕ ꯌꯥꯔꯦ ꯑꯣꯏꯔꯛꯄ ꯌꯥꯔꯦ ꯖꯤꯁꯨ ꯍꯌꯦꯡ ꯂꯥꯛꯒꯅꯤ ꯍꯪꯆꯤꯠ ꯂꯥꯛꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯪꯕ ꯉꯝꯗꯦ ꯉꯁꯥꯏ ꯁꯤꯗ ꯍꯥꯏꯁꯦ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯅꯁꯨ ꯈꯪꯗꯦ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯁꯨ ꯈꯪꯗꯦ ꯃꯄꯥ ꯈꯛꯇꯅ ꯈꯪꯉꯤ ꯍꯥꯏ ꯑꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯖꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤ ꯇꯥꯏꯕꯪꯄꯥꯟꯅꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏꯕꯨ ꯈꯪꯉꯤ ꯑꯗꯨ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝꯗ ꯀꯔꯤ ꯄꯥꯟꯗꯝ ꯀꯔꯤ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯝ ꯇꯥꯛꯑꯝꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯎꯔꯤ ꯑꯗꯨ ꯃꯔꯨꯑꯣꯏꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯆꯔꯆꯅ ꯀꯌꯥ ꯉꯥꯡꯅꯗꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯂꯤꯗꯔꯁꯤꯡꯅ ꯀꯌꯥ ꯉꯥꯡꯅꯗꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯉꯁꯥꯏ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯅꯦꯐꯤꯂꯤꯝ ꯃꯤꯒ ꯂꯥꯏꯅ ꯂꯧꯅꯔꯒ ꯄꯣꯛꯂꯛꯄ ꯉꯁꯥꯏ ꯃꯤꯁꯨ ꯅꯠꯇꯕ ꯂꯥꯏꯁꯨ ꯅꯠꯇꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯃꯇꯝ ꯇꯥꯏꯕꯪꯄꯥꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯑꯝꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ ꯖꯤꯁꯨ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯕꯥꯏꯕꯜꯗ ꯃꯁꯤ ꯇꯥꯛꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡ ꯉꯁꯥꯏꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀ꯭रिꯁꯄꯔ ꯑꯗꯨꯒ ꯀꯦꯁ 9 ꯑꯁꯤꯅ ꯄꯥꯝꯕꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯃꯤꯑꯣꯏꯕꯗ ꯌꯥꯎꯔꯤꯕ DNA ꯑꯐꯠꯇꯕ DNA ꯑꯗꯨ ꯈꯛꯇ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯂꯥꯏꯊꯨꯡ ꯀꯌా ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯆꯪꯕ ꯉꯝꯗ꯭ꯔꯉꯥꯏꯒꯤ ꯁꯤꯖꯤꯟꯅꯔꯗꯤ ꯑꯗꯨ ꯐꯩꯌꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯗꯨꯒꯨꯝꯕ ꯑꯁꯣꯟꯕꯗꯨ ꯂꯧꯊꯣꯛꯑꯒ ngасai laina changmoidaba sagi DNA natragana koi science and chemistry na sema DNA hapsingi bo matamda koi si mausagi mi adu oiroi oiba hanjilakpa ngamaroi haibe asinira adu ngasai once adugumba koi genetic apocalypse natragana apps genetic oiraba missing ado makoi adasu ngasai icham chamba koi taibang mi ayona ran chelaba koina sembibo mapugi thousand minungsi phangaga sembubo mapugi aran khubom mase koi phangba ngami ba sa ngasai hariba app genetic hybrid koina injection kapaga natraga spray kapaga mi nataba science technology semaba achauba hingsaba Nephilim gumba oirakhiba taragadi ngasai ekoi sembibo mapugi minungsi loksinba ngamaroi aduga makoi aran khubam phangba ngamaroi haibasi ngasai Nephilim gi mongda oirakpa yai haibasi aina mayamda thamjaningbani maram ngasai ishona semakpa sembibo mapuna semakpa se koi modify tothoga ekoi sembibo mapuna semakpa si pendadana sidage ahenba shiva naidaba ashonba leitraba ase koi thiribani adu tasena harabadi ngasai koi taibong mi esina pain ba naidadana
ꯑꯅꯥꯕ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯉꯁꯥꯏ CRISPRꯒꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯊꯣꯛꯑꯒ DNA ꯂꯧꯊꯣꯛꯑꯒ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯉꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯃꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯊꯥꯖꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯕ ꯃꯈꯩꯒꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯔꯥꯔꯦꯟꯒꯤ ꯑꯣꯏꯕ ꯅꯣꯡꯃꯗꯣꯟ ꯊꯛꯀꯤ ꯑꯣꯏꯕ ꯍꯦꯕꯟꯂꯤ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯦꯕꯟꯂꯤ ꯕꯣꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯆꯠ ꯂꯥꯏꯅꯥ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ COVID-19 AIDS ꯍꯥꯏꯗꯤ ꯂꯥꯏꯅꯥ ꯂꯩꯔꯤꯕ ꯃꯥꯂꯦꯝꯗ ꯂꯥꯏꯅꯥ ꯂꯩꯔꯤꯕ ꯃꯍꯤꯛ ꯃꯅꯥꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝ ꯁꯤꯔꯕꯁꯤꯡ ꯍꯤꯡꯒꯠꯂꯒꯅꯤ ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏ ꯑꯁꯤꯁꯨ ꯃꯥꯂꯪꯗ ꯃꯤꯀꯨꯞ ꯑꯃꯈꯛꯇꯗ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯑꯁꯤ ꯍꯛꯆꯥꯡꯁꯤ ꯑꯣꯟꯈꯤꯅꯦꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯅ ꯍꯧꯖꯤꯛ CRISPR ꯑꯗꯨꯒ Cas9 ꯑꯁꯤꯒꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯄꯥꯝꯃꯤꯕ ꯑꯀꯟꯕ ꯂꯣꯝꯕ ꯅꯥꯏꯔꯣꯏꯗꯕ ꯍꯛꯆꯥꯡ ꯍꯥꯏꯅ ꯄꯥꯝꯃꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨ ꯊꯥꯖꯔꯕ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯂꯕ ꯃꯤꯁꯤꯡꯅ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯔꯨꯒꯗꯕ ꯍꯛꯆꯥꯡ ꯑꯁꯤ ꯇꯥꯟꯕ ꯃꯣꯏꯅ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯍꯛꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯔꯔꯣꯏꯗꯕꯅꯤ ꯍꯛꯆꯥꯡ ꯄꯥꯅ ꯄꯥꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯂꯩꯔꯣꯏ ꯀꯂꯛ ꯃꯤꯍꯧꯕ ꯂꯩꯔꯣꯏ ꯑꯔꯥꯝ ꯈꯧꯔꯥꯡ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯃꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯐꯪꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯗꯗꯅ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯄꯥꯝꯗꯨꯅ Nephilimsꯤꯡꯅ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ genetic apocalypse ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ epigenetic ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯔꯒ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯑꯗꯨꯗ ꯍꯜꯂꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯀꯟꯕꯤꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯦ ꯃꯈꯣꯏꯗꯁꯨ ꯐꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯃꯣꯠꯅꯤ ꯑꯩꯒꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯣꯋꯥꯒꯤ ꯃꯇꯝꯗ ꯑꯣꯏꯔꯝꯕꯒꯨꯝꯅ ꯁꯤꯒꯨꯝꯕꯁꯤꯒꯤ ꯃꯤꯒꯤ ꯃꯆꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯤꯕꯤꯌꯨ ꯑꯩ ꯂꯨꯆꯤꯡꯕ ꯍꯥꯏꯔꯤꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞ ꯀꯣ ꯂꯨꯆꯤꯡꯕ ꯗ ꯂꯤꯗꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯒꯤ ꯁꯤꯔꯦꯜ ꯑꯩ ꯃꯈꯥ ꯇꯥꯅ ꯊꯝꯃꯛꯄ ꯄꯥꯝꯃꯤ ꯑꯗꯒꯤ ꯃꯊꯪ ꯍꯞꯇꯥꯗ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯔꯦꯜ ꯑꯃ ꯑꯩ ꯊꯝꯃꯛꯀꯅꯤ ꯃꯗꯨ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯟ ꯊꯥꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥꯁꯤꯡ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝꯅ ꯉꯛꯀꯗꯕ ꯑꯩꯒꯤ ꯁꯤꯔꯦꯜꯅꯤ ꯃꯊꯪ ꯍꯞꯇꯥꯒꯤ ꯁꯤꯔꯦꯜ ꯑꯁꯤꯗꯤ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯁꯅꯥꯃꯍꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯌꯣꯛꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯊꯥꯖꯕ ꯑꯁꯤꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤꯅꯤ ꯑꯗꯒꯤ ꯑꯩꯅ ꯁꯅꯥꯃꯍꯤ ꯁꯦꯝꯒꯠꯄ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤꯅ ꯑꯩ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯄꯥꯝꯖꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯊꯥꯖꯕꯁꯤꯅ ꯑꯩꯒꯤ ꯏꯁꯥꯒꯤꯅꯤ ꯑꯩꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯒꯤꯅꯤ ꯊꯦꯡꯛ ꯌꯨ